Lakhipuronline puthokchaba January ki tang ahum leibak pokpa numit ki Khomjinba Pao tabirase. Ahanbada maruoipa Pao. Khoirakpa irel umanglai khubam asigi damakta sel gi tengmang birakiba kudingmakki maphamda ngak selupki maigedagi thagatpa phongdorakli. Kasar jila gi awang Krishnapur gi Sabaspur khungangda thokiba gari accident ki thodokta gari ama maina tumna chakre. Ahum suba Emmanuel English School Badminton Championship January ki tang mari dagi taret phawpa pangthoklagani. Barak Museum and Library Bontara puna silangduna humni chupna pangthokiba Barak Cultural Festival 2022 ki thoram loisinkre. Pradhan Mantri Narendra Modi ngase ayuk video conferencing ki kuthangda chamaga nipan suba Indian Science Congress ta wangangani. Amasung awardee ani gi maphamda harau tayamba phongdoktuna taramna okre. Haujik mapung oiba pau tabirase. Khoirakpa irel umanglai ngak selup phulartol gi khubamasi nauna semga sagana nabagi damakta Lakhipur gi MLA Sri Kausik Raina lupa lakh tara aduga khubam asida toilet ama thamnabagi damak BJP Manipur gi General Secretary K Sarat Kumar Singhana lupa lakh ani piragani haina laukthok pirambada Khoirakpa irel umanglai ngak selup phulartol gi maikitagi thagatchaba phongdoragli haina ngak selup asigi Vice President Leisungbam Robinro na khangalakli. Panbayai chahi khudingi wakchingi ani suba nongmaijing nimita irat thoni jaduna lakhiba khubamasi kumsi chahi dasu January ki tang ama nongmaijing nimita mapung phana pangthoki. Assam, Manipur, Tripura amadi leibak asigi mapum kaya dagi loinana yumthang nariba leibak Bangladesh tagisu irat thoni jaba asida saruk yanabagi damak miyoi kaya marom khubamasi da lengbirakhi. Khoirakpa irel umanglai khubamasi miyamna thamoi sengna katpiramba apunba senpham lupa lakh hom lising humphutaret ka chahumga tara senpham asi mathangi nimita Central Bank of India Phulartol branch ta leiba lupasigi account ta thamjin kre haina ngak selupki secretary Arambam Pradip na phongdoragle. Panbayai handaki irat thoni jaba sida Lakhipur gi MLA Sri Kausik Rai, BJP Manipur State ki President Adhikari Mayum Sarada Devi, BJP Manipur State ki VP Chidananda Singh amadi General Secretary K Sarat Kumar Singh na chingba miyoi singh na saruk yakhi. Kasar jila ki awang Krishnapur gi Sabaspur khungangda thokiba gari accident ki thodok amada gari adu maina tumna chakre. Thodok aduda gari ki driver amadi atei tonglakpa miyoi sing sining chitta hinghore hairi. Thodok adu ngarang ningthau kaba numit ki nungthil pung 2:30 rom taba duaida medical gungu rom dagi khongjil yangna lakhiba car ama Sabaspur gi mafam amada lambi mapanda leiba electric post amada thomjilaga manak nakpada leiba labukta paiduna leiramba charu mathakta tasinkhibani hairi. Charu gi mathakta gari adu mai horakpadagi gari adu maina tumna chakhi. Pau phangbadagi fire brigade ki miyoi sing laktuna mai muthatna bahonaki. Gari adu maina tumna chakre adubu miyoi amata asok apan gi pauti phangde. January ki tang mari dagi taret phawba Kasar jila gi Poilapul da leiba Emmanuel English Higher Secondary School gi sanabungda pangthokadoriba ahum suba Emmanuel English School Badminton Championship ka mari lenana mifam mama ngarang pangthokre. Lakhipur DSA gi lamjing makhada pangthokadaba championship asigi organizing committee gi mifam aduda school asigi vice principal N Hazel Singh na pangthokadoriba badminton championship asigi matangda marik chumna phongdokre. Chahi 13 15 amadi 13 makhagi nipa macha amadi nupi macha singi singles loinana men's open doubles su laigani hairi. Tournament asigi haudokpagi thoram hayeng January gi tang mari nungthil gi pung mari da Rajdeep Kola President Lakhipur DSA aduga Dr. Rabi Kanan anina mathang sina chief guest amadi guest of honor oina saruk yabigani. Panbaya badi sanaroi singdagi karakadaba registration gi senpham adu Kasar Cancer Hospital amadi Research Center da donation pigani haina Vice Principal N Hazel Singh na phongdoragli. Jari miyang gi mafamda haidok chaningba pau amadi
अखोई हंदक चाही इमानुएल ओपन बैडमिंटन चैंपियनशिप की अहुम सुबह टूर्नामेंट असी जनवरी की तांग मरी दगी हौरगा तांग तारेक फाउबा अखोइना सानना बाहायना सिन लांगजरी हंदक चाहिदा अखोइना टूर्नामेंट असी लखीपुर डिस्ट्रिक्ट स्पोर्ट्स एसोसिएशन की मखोई की मखादा अखोइना टूर्नामेंट असी पांगथोक चगनी अमसुंग असी टूर्नामेंट सिगा कैटेगरी लेजरीबा सिंगदी अंडर 13 अंडर 15 अंडर 17 निपा मचा सिंगी अमसुंग नुपी मचा सिंगी अखोइना टूर्नामेंट असी थमजरी अमसुंग मेंस ओपन डबल्स चैंपियनशिप सु लेगनी हानगी चकी बचही गुमना हंदक चाहिसु रजिस्ट्रेशन फी असी सिंगल्स की दमकता ₹150 चामगा यांखई अमसुंग मेंस डबल्स की ना ₹300 रुपा चहुमनी दस रजिस्ट्रेशन फी दगी लाख सेंफम असी हंदक चाहिए असी अखोइना कछार कैंसर हॉस्पिटल अमसुंग रिसर्च सेंटर दा अखोइना डोनेशन पीनबा हाइना वारेप चरी अमसुंग असी टूर्नामेंट सिगा इनॉग्रेल फंक्शन असी जनवरी की तांग मरी की नुंथिन पुंग मरी दा ओइगनी टूर्नामेंट सिगी इनॉग्रेल फंक्शन असीगा अखोइगी प्रेसिडेंट लखीपुर डिस्ट्रिक्ट स्पोर्ट्स एसोसिएशन की श्री राजदीप ग्वाला अमसुंग डॉक्टर रवि कानन ना गेस्ट ऑफ ऑनर ओइना लेबिगनी टूर्नामेंट असीगा शरुक यानिंगबा अंगांग सिंगदी मखोइना पुंग अहुम की मनुंगदा रजिस्ट्रेशन तौनबा हाइना अखोइना मया पुनमक थखंगन जनिंगी तांग अहुम की पुंग अहुमदा रजिस्ट्रेशन असी क्लोज ओइगनी Barak Museum and Library Pontrak Muna Silangtuna Barak Cultural Festival December ki tang kuntra dagi January ki tang ama phawba numit humni chupna pangthorakiba haukiba nongmaijingda ingna chingna loisinkhre festival asibu mapung phan bikiba lamdam asida khundaminari ba tongan tongan ba furup sing amadi Manipur dagi aduga Santiniketan Kolkata dagi lengbirakiba cultural troupe singi makhal mathel jagoi isai lilana chingba pangthok piramba luinana Assam amasung Manipur lengaki angamathau sing lengbirakiba Bangladesh Brahmaputra Valley dagi अखंगाही ओजा लाइकुरु सात्र नहारोल अमदी सेल की तेंगबांग पिबिरखिबा मीडिया कवरेज तौबिखिबा लाइट एंड साउंड ट्रांसपोर्ट की थौदांग लौबिखिबा ख्वाई खुदिंगमकी मफमदा रिसेप्शन कमिटी की कन्वेनर के ओसिनी कुमार सिंहना चैनल असिगी खुतांगदा मयाम पुनमकी मफमदा थागतपा फोंदोरगले प्रधानमंत्री नरेंद्र मोदी ngase ayuk video conferencing की खुतांगदा 9 सुबा इंडियन साइंस कांग्रेस दा वांगांगनी नुपी सिंगदा शक्ति पीदुना चाखोत थौरांग पाइखननबगी दमक साइंस एंड टेक्नोलॉजी हाइबा थीम दा पांगथोकदबा हंदक चहीगी इंडियन साइंस कांग्रेस दा प्रधानमंत्री नरेंद्र मोदी ngase ayuki pung 10 makhai video conferencing की खुतांगदा 9 सुबा इंडियन साइंस कांग्रेस दा वांगांगलगनी अकोइबगे फिबम सोगंदना चाखोत थौरांग की थबक सिंग पाइखतपा नुपी सिंगदा शक्ति पीबा अमदी साइंस अमसुंग टेक्नोलॉजी की थौदांग हाइबा हिरम सिंग असिदा खनानि नगनी मपुंग ओइबा थौरम महाराष्ट्र की राष्ट्र संत तुकाराजी महाराज नागपुर यूनिवर्सिटी दा पांगथोकनी नुमित असिदा साइंस अमसुंग टेक्नोलॉजी की लमदा नुपी सिंगना लौरिबा थौदांग की मतंगदा सकनाइरबी नुपी साइंटिस्ट सिंगना वांगांगनी तिजिन हुमजिनबा इंडस्ट्री साइंस अमसुंग टेक्नोलॉजी इंजीनियरिंग अमदी सेल थुंगा मरी लेनबा थबक सिंगदा नुपी सिंगदा चप मानबा खुदोंचाबा सिंग पीनबा अमदी नुपी सिंगबु हेना सरुक यानबगी लंबी सिंग ताकनबा वाखनगनी भारतीय दलित साहित्य अकादमी न्यू दिल्ली ना हौकिबा दिसंबर की तांग 13 डॉक्टर अंबेडकर नेशनल फेलोशिप अवार्ड 2022 पीख्रबी थौनाउजम प्रमोदिनी अमसुंग रीता थोकचोम अनिबो ओकपगी थौरममा हानगी सोशल वेलफेयर मिनिस्टर कुमारी एके मीराबाई की पाटसोय दलेबा युमदा पाटसोय ब्लॉक कांग्रेस कमिटी नुपी सिंगना सिंदुना जनवरी की तांग अमदा पांगथोखरे थौरमसिदा सकनारेबी इमा अकोइजम मंजूरीना चेयरपर्सन ओबिकी हानगी मिनिस्टर मीराबाईना अनोबा चही लाकपगी नुंगाइबा फोंदोकपगा लोइनाना थौना लिंगजेन लेबी मैते निंगोल अनिबु मखोइने नेशनल फेलोशिप अवार्ड फंगलकपदा लेंयान फियान बिदुना तराम नोकी मखाताना एक्स मिनिस्टर एके मीराबाईना मखोइना खोरिरोल की लमदा कथोकीबा कया अदुबु सिंथाकी मखाताना होटनबसु महांगना थौना पीबा वारोल कया थंबिकी प्रोग्राम अदुगी तराम ओकपगी वारोल कैथेलाकपम मार्गरेट ना पीबगा लोइनाना प्रोग्राम कंडक्ट तोबिकी
ipai kusina thabiramba adumlaba saitani pukai do bakhatana aikoina maying tadana bawada hauratiba gasigi nibol kayana adumlaba saitani pukai da langaida aikoina ngasi khannaba onabada Srimati Pramodini amani loinara Srimati Pramodini thodoan thor ponaba tangi amani ruchi amani mamonda akiba akhangba tujumba laite Aroibada maruiba pau amukhanna Khoirakpa irel umanglai khubam asigi damakta sel gi tengmang birakiba kudingmakki maphamda ngak selupki maigedagi thagatpa phongdorakli Kasar jila gi awang Krishnapur gi Sabaspur khungangda thokiba gari accident ki thodokta gari ama maine tumna chakre ahum suba Emmanuel English School Badminton Championship January gi tang mari dagi taret phawpa pangthoklagani Barak Museum and Library Bontara Puna Silangduna Humni Chupna Pangthokiba Barak Cultural Festival 2022 ki thoram loisinkre Pradhan Mantri Narendra Modi ngase ayuk video conferencing ki kuthangda chamaga nipan suba Indian Science Congress ta wangangani amasung awardee ani gi maphamda harau tayamba phongdoktuna taramna okre Lakhipuronline gi Khomjinba Pao sandok jaba ngasigi oinadi matang asida loijare